ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨ ꯌꯧꯈ꯭ꯔꯦ ꯆꯥꯛ ꯍꯥꯏꯗꯣꯛꯇꯕꯅꯦ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯔꯛꯑꯒꯦ ꯑꯩꯈꯣꯏꯅ ꯆꯠꯄꯁꯦ ꯁꯦꯟꯗ꯭ꯔꯥꯗꯅꯦ ꯆꯥꯛ ꯆꯥꯕ ꯂꯥꯛꯄꯅꯦ ꯌꯨꯝꯗ ꯆꯥꯕ ꯐꯪꯗꯕꯒꯤ ꯑꯩ ꯋꯥꯔꯦ ꯇꯣꯡꯃꯟꯕꯗ ꯑꯆꯧꯕ ꯚ꯭ꯌꯨꯁꯦ ꯐꯖꯒꯗꯕꯅꯦ ꯑꯗꯣ ꯑꯆꯧꯕ ꯑꯃꯅ ꯕ꯭ꯂꯣꯛ ꯇꯧꯕꯩ ꯎꯗ꯭ꯔꯦ ꯉꯁꯤ ꯑꯩꯈꯣꯏ ꯁꯤ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯁꯣꯝꯗꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯖꯤꯄꯦ ꯌꯥꯕ꯭ꯔꯥ ꯀꯅꯁꯨ ꯍꯪꯕꯁꯨ ꯌꯥꯎꯔꯤ ꯁꯤꯗ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯂꯥꯛꯄꯁꯦ ꯃꯣꯟꯁꯥꯡꯒꯤ ꯌꯨꯠ ꯉꯥꯛꯇꯅꯦꯕ ꯂꯥꯛꯄꯁꯦꯀꯣ ꯌꯨꯠ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔ ꯍꯣꯏ ꯉꯥꯛꯇꯅꯦꯕꯀꯣ ꯂꯥꯛꯄꯁꯦ ꯁꯣꯝꯗ ꯆꯠꯄꯁꯤꯅ ꯆꯥꯛ ꯊꯤꯕ ꯆꯠꯄꯅꯦ ꯉꯁꯥꯏ ꯇꯤꯐꯤꯟ ꯄꯨꯔꯛꯇꯕ ꯆꯥꯛꯁꯨ ꯆꯥꯔꯛꯇꯕ ꯉꯟꯃꯟꯕꯒꯤ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯀꯩꯅꯣꯅꯦ ꯃꯌꯥꯝ ꯐꯨꯝꯗꯤ ꯁꯦꯡꯗꯣꯛꯅꯕ ꯃꯦꯆꯤꯟ ꯃꯌꯥꯝꯅꯦ ꯑꯗꯨꯒ ꯁꯣꯝ ꯂꯥꯛꯄ ꯀꯥꯟꯗ ꯈꯦꯆꯤ ꯆꯥꯐꯝ ꯁꯤ ꯄꯔꯦꯡ ꯁꯥꯅ ꯂꯩꯔꯦꯕꯀꯣ ꯑꯁꯤ ꯈꯦꯆꯤ ꯆꯥꯐꯝ ꯄꯔꯦꯡ ꯁꯥꯅ ꯂꯩꯕꯁꯤꯗ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯔꯒꯁꯨ ꯃꯄꯥꯟ ꯊꯣꯛꯐꯝꯗꯣ ꯑꯩ ꯇꯥꯛꯄꯤꯔꯛꯀꯦ ꯁꯦ ꯃꯅꯤꯡꯗ ꯑꯁꯤꯗ ꯃꯄꯥꯟ ꯊꯣꯛꯐꯝꯁꯤ ꯂꯩꯌꯦ ꯍꯣꯏ ꯑꯗꯨꯒ ꯍꯤ ꯇꯣꯡꯅꯤꯡꯕꯁꯨ ꯁꯤꯗ ꯂꯩꯔꯦ ꯃꯣꯏ ꯍꯤꯁꯦ ꯂꯨꯄꯥ 300ꯅ ꯁ꯭ꯇꯥꯔꯇꯤꯡ ꯅꯥꯏꯌꯦ ꯃꯤ 10 ꯇꯣꯡꯉꯁꯨ ꯌꯥꯏꯌꯦ 300ꯒꯤ ꯀꯣꯏꯕ 300ꯗꯒꯤ ꯁ꯭ꯇꯥꯔꯇꯤꯡꯅꯦ ꯍꯥꯏꯌꯦ ꯃꯤꯗꯤ 3ꯅ ꯃꯦꯛꯁꯤꯃꯝꯅꯦ ꯍꯥꯏꯕꯀꯣ ꯃꯤꯗ ꯅꯠꯇꯕ ꯕꯣꯠ ꯇꯣꯡꯕꯗꯨꯗ ꯕꯣꯠ ꯆꯠꯄꯗꯨꯗ ꯆꯥꯔꯛꯄ ꯌꯥꯎꯏ ꯆꯥꯔꯛꯇꯕ ꯌꯥꯎꯔꯤ ꯑꯣ ꯁꯥ ꯇꯣꯡꯕꯁꯨ ꯂꯣꯏꯔꯦ ꯍꯥꯏ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯕ꯭ꯔꯣ ꯑꯣꯖꯥ ꯍꯥꯎꯋꯦ ꯀꯃꯥꯏꯅ ꯇꯧꯕ꯭ꯔꯣ ꯀꯔꯝꯕꯅ ꯈ꯭ꯋꯥꯏ ꯍꯥꯎꯒꯦ ꯁꯤ ꯊꯣꯡꯕꯅ ꯍꯥꯏꯅ ꯍꯥꯎꯋꯦ ꯎꯁꯣꯏꯒ ꯊꯣꯡꯕ ꯇꯣ ꯑꯁꯤ ꯑꯣꯐꯔ ꯄꯤꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯍꯥꯞꯔꯣꯏ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯀꯩꯅꯣꯁꯦ ꯍꯣꯇꯦꯜꯁꯦ ꯁꯤꯗ ꯂꯩꯔꯦ ꯇꯣ ꯀꯩꯅꯣ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯄꯣꯊꯥꯐꯝ ꯃꯌꯥꯝꯒꯤ ꯍꯣꯇꯦꯜ ꯍꯥꯏꯌꯦ ꯇꯣ ꯑꯁꯤ ꯄꯥꯔꯀꯤꯡ ꯂꯩꯈ꯭ꯔꯦꯀꯣ ꯆꯪꯔꯒ ꯑꯗꯨꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯗꯨꯀꯥꯟ ꯍꯣꯇꯦꯜ ꯑꯅꯤꯁꯨꯕꯗ sida last ꯑꯣꯏꯒꯅꯤ last second ꯐꯝꯐꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯪ ꯆꯤꯛꯑꯦ sida ꯃꯊꯦꯟ ꯇꯧꯔꯤ somda kana semri somda kangong ngꯧꯕꯁꯨ ꯌꯥꯎꯔꯦ ꯕꯣꯔꯥ ꯍꯧꯕꯁꯨ ꯌꯥꯎꯔꯦ ꯈꯖꯤꯡ ꯕꯣꯔꯥꯁꯨ ꯂꯩ ꯈꯖꯤꯡ ꯆꯥꯅꯤꯡꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤꯅꯦ ꯍꯥꯏꯌꯦ ꯑꯁꯤꯗ ꯀꯅꯥꯒ ꯈꯤꯆꯔꯤꯅ बस ड्राइवर के नवाली कोई मागी से हाउरो हाउतब्रा हाइबदो इजु चारागा हाइबिगे अइना चादबिदा मयामदा हावे हाइरजु नुवाइतेबको आइदि असेंग सेंग बायमने हाउतदि हाउते इमा इपेमा वाव मने असिदि सिंजु सम सके तो दोदस्की खने नवानो यो कमाइन तो ब्रो मैम सिना खजिंग ने मोक चारा हेरो खजिंग जे होवे 시내 해나 하고 그냥 사이시나 하고 뭐네 그리기시나 하우브라 그리시제 록딱다 펑버 खजिंगनेबा 록딱다 펑버 खजिंगना हाउतदि कदाइदा हाउगद्रो लबुक तो योप लबुक पुखरीदे योप हाउ खजिंगना हेनगद्रो अमजे मागी लाक्त्रिबगी गायब वारे मिगी येंग लैरे ꯑꯩꯗꯤ ꯂꯧꯔꯔꯣꯏꯒꯦ ꯄꯩꯁꯥ ꯇꯤꯡꯒꯅꯤ ꯑꯗꯣ ꯃꯣꯏꯗꯒꯤ ꯆꯃꯁ ꯑꯃꯃꯝ ꯆꯥꯕꯗꯩ ꯄꯨꯛ ꯊꯟꯒꯅꯤꯕꯀꯣ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯅꯕꯗꯣ ꯃꯤꯅꯤꯠ 5-10 ꯈꯛꯇꯪ ꯄꯣꯊꯥꯁꯦ ꯍꯥꯏꯕꯗꯣ ꯆꯥꯛ ꯆꯥꯈꯤꯕꯅꯤꯅ ꯋꯦꯠꯇꯣ ꯈꯤꯇꯪ ꯌꯥꯝꯒꯅꯤ ꯍꯣꯟꯕꯗ ꯅꯣꯏꯁꯤ ꯋꯥꯒꯅꯤ ꯍꯥꯏꯅꯕꯅꯦꯕꯀꯣ
ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪ ꯀꯩꯗꯧꯕꯩ ꯋꯥꯗꯤ ꯑꯁꯤꯅ ꯁꯤꯔꯤꯌꯁ ꯉꯥꯛꯇ ꯁꯤꯅ ꯄꯤꯁꯤꯅꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯍꯤ ꯇꯣꯡꯒꯗꯧꯔꯦ ꯍꯤ ꯍꯨꯟꯗꯣꯛꯄꯩ ꯃꯤ ꯆꯦꯟꯖ ꯇꯧꯕꯅꯤꯗ 이러이버 야브라. ꯏꯁꯩ ꯍꯥꯞꯁꯤꯔꯥ 이거 야브라. ꯏꯁꯩ 끼끼가나. ꯑꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯤ ꯍꯣꯟꯕ ꯍꯧꯔꯦ 할래 돌아. ꯑꯩꯈꯣꯏꯅ ꯍꯥꯟꯒꯗꯧꯔꯦ ꯁ꯭ꯀꯦꯂꯤꯅ ꯗꯦꯜꯁꯟꯅ ꯇꯣꯡꯕꯩ 고진부리야 좋은 라면 동. ꯃꯣꯏ 끼끼. ꯁ꯭ꯀꯦꯂꯤꯒ ꯗꯦꯜꯁꯟ ꯇꯣꯡꯕꯩ ꯃꯣꯏ ꯂꯨꯝꯃꯒ ꯈꯔ ꯇꯞꯍꯧꯔꯦ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯗꯦꯜꯁꯟ ꯑꯩꯈꯣꯏ ꯖꯤꯝꯂꯤ ꯈꯛꯇꯪ ꯇꯣꯡꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯅ ꯍꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯦ ꯁꯣꯝ ꯃꯅꯤꯡꯗ ꯂꯩꯔꯦ ꯃꯆꯤꯟ ꯌꯥꯝ ꯀꯟꯕꯤ ꯅꯨꯄꯤꯅꯦ ꯁꯦ ꯑꯗꯨꯕꯨ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯊꯥꯖꯕ ꯊꯝꯒꯗꯕꯅꯤ ꯃꯅꯤꯡꯗꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯂꯧꯔꯣꯅꯦ ꯁꯨꯃꯥꯏꯅ 레퍼 사오. 딱니고. 하이따브네 마. 남미. 끼끼가나. 아니 수자 기린니 가닝이. ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯑꯁ ꯉꯁꯥꯏ ꯃꯊꯛꯇ ꯂꯩꯔꯤꯀꯥꯟꯗꯤꯀꯣ ꯌꯥꯝ ꯁꯥꯕꯅꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯊꯧꯔꯛꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯂꯥꯛꯄ ꯋꯥꯅꯤꯗ 지민이 나오잖아. 아강지가 오이. 고진미기 마마이 국방시 이거니 게임을 하잖아. 진짜 아무래도 리코딩은 록딱 밭기 희혼벌러러 록딱 밭기 희혼벌 자, 뭐니 양 그래, 뭐니 양 그래, 야로이, 야로이 지. ôi nuôi kéo một thú bro, à khôi cái mặt chân cân mình bị tắm mất lấy cỏ, qua mà lấy băng cây nó sẽ, bao nhiêu đồng này đó, 히 온통이래 à khôi tharo chú hết, tharo tham ban chú hết này này, 시작하시 자투 뭐 nung ai bro, mà này xin nó phun mình nó xin nung ai ha, nó không có mấy thằng đâu tao hồi điên này, lộc tắc ta. lúc kia hay là pull up lúc po lagi tahu nih nam nungai mayam di mata ka khare bako khoi na makha dale hoba mojo kambal jari sidu kumra ga hitong ge hai ga ni bako lai he ka ni hai la ga sai di lupa chahum mai ram bane ji lupa samga gi mathak ne hai lai yek podo akoi ini machin je ko ngai di sai sak ka ni anu ji sai sak te 어떻게 하는 게 알아? 네 와라디 해로 아이 떠비게 뭐 Come on 브라하오 아헨자 헨자 이신께 자르와제 르다. 거기 호지키 소기 와이도 포스타에 스와이드 말 레디 아이디 스와이드 레디 마이 고신지고 마이 하이오 하이도 mana koigi asi maningi ojajina haibse ai je swai da le di dil gum le ning ye adu mai dil le ning mu doi wakhan di lang gum thamaga nga gum pharaga len ga dran khalure adu mana haira puji kai haira pra haira ga hi tong boi waram mon da manungda khrak sang today wire mina manung sang dri bo sai ma'am 상아디 빠이브 누가이나 oh asi si yai na oh khitang wa le asi gi tharo asi di khai man kra ba si di 야이 시크세 이게 많이 좀 ni thamba he pa na mayam to he te pa te sa na makha da agi mai sang na hi ka da video lo ram de ne 랄르드 해요 또 제시에서 올로 또 하나 저거 히피 그래도. 같이 레이샤비 대대 야우라우로나 ai le sabi de pi ni ai ne kuirani yung yauda
ꯂꯩꯁꯥꯕꯤ ꯑꯣꯟꯗ ꯈꯨꯏꯕ ꯄꯤꯒꯦ ꯍꯥꯏꯕꯁꯤꯗꯤ ꯌꯥꯗꯦꯅꯦ ꯍꯦ ꯑꯦꯠꯂꯤꯁ ꯑꯩꯅ ꯅꯪ ꯅꯤꯡꯁꯤꯡꯉꯒ ꯅꯪꯒꯤꯗꯃꯛꯇ ꯄꯨꯔꯛꯑꯦ ꯍꯥꯏꯕꯗꯨꯗꯤ ꯌꯥꯏ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯌꯥꯏ. ꯅꯤꯡꯁꯤꯡꯉꯒ ꯅꯪꯒꯤꯗꯃꯛꯇ ꯄꯨꯔꯛꯑꯦ ꯍꯥꯏꯕꯗꯤ ꯌꯥꯏꯕ ꯈꯨꯏꯗꯕꯗꯨꯅ ꯑꯃ ꯂꯩꯔꯦꯕꯀꯣ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯁꯨ ꯑꯗꯨꯝ ꯁꯥꯎꯅꯕ ꯃꯤ ꯑꯃ ꯂꯩꯌꯦ ꯑꯗꯨꯒꯤꯗꯃꯛꯇ ꯀꯟꯅ ꯍꯦꯛꯔꯤ ꯀꯌꯥꯃꯨꯛ ꯁꯥꯎꯅꯔꯁꯨꯀꯣ ꯁꯤ ꯃꯐꯝ ꯆꯠꯄ ꯀꯥꯟꯗꯤꯀꯣ ꯑꯁꯨꯃꯥꯏꯅ ꯎꯕ ꯀꯥꯟꯗꯤꯀꯣ ꯑꯁ ꯀꯔꯤꯗ ꯑꯃ ꯄꯨꯕꯤꯅꯤꯡꯉꯦꯕ ꯑꯉꯥꯡ ꯑꯣꯏ ꯆꯣꯞꯄꯁꯨ ꯌꯥꯎꯔꯤ ꯑꯩꯅ ꯍꯥꯏꯕꯁꯦ ꯁꯤꯗꯒ ꯆꯣꯞꯄꯁꯦ ꯅꯣꯏ ꯈꯪꯔꯛꯀꯅꯤ ꯅꯣꯏ ꯃꯇꯝ ꯂꯥꯛꯄ ꯀꯥꯟꯗ ꯋꯥꯎ ꯁꯤꯃꯛꯇꯤ ꯐꯖꯃꯜꯂꯦꯍꯦ ꯌꯥꯔꯦ ꯀꯌꯥꯃꯨꯛ ꯄꯥꯏꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯪ ꯑꯁꯤꯗꯤ ꯃꯥꯏ ꯃꯈꯣꯛꯁꯨ ꯆꯥꯕ ꯌꯥꯕꯗꯣ ꯅꯠꯇ꯭ꯔꯣ Cái này bro. ꯈꯣꯠꯇꯣꯛꯀꯗꯕꯅꯤ ꯅꯪ ꯍꯥ Một tắc tới là ꯈꯔ ꯂꯩ ꯑꯁꯤ ꯏꯆꯦꯁꯦ ꯃꯁꯛ ꯈꯪꯉꯨꯀꯣ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥꯒ ꯄꯨꯟꯃꯤꯟꯅꯕ ꯏꯕꯥꯅꯤ ꯈꯟꯅꯕꯁꯨ ꯌꯥꯝ ꯈꯟꯅꯈ꯭ꯔꯦ ꯍꯣꯔꯦꯟ ꯄꯩꯁꯥ ꯄꯤꯔꯝꯗꯥꯏꯗ ꯑꯃꯨꯛ ꯈꯟꯅꯈꯤꯒꯅꯤ ꯋꯥ ꯑꯁꯤ ꯏꯆꯦꯁꯤꯅ ꯁꯦꯝꯕꯤꯕꯅꯦ ꯀꯌꯥꯝ ꯐꯖꯗ꯭ꯔꯥ ꯐꯖꯅ ꯁꯦꯝꯕꯤꯗ꯭ꯔꯦ ꯌꯦꯡꯉꯣ ꯑꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯕ ꯅꯣꯏ ꯊꯦꯡꯅꯔꯕꯣ ꯑꯩꯗꯤ ꯍꯥꯏꯗꯕꯤꯗ ꯁꯦꯝꯕꯤꯕꯅꯦ ꯌꯦꯡꯉꯣ ꯊꯔꯣꯏꯗꯨ ꯎꯕ꯭ꯔꯥ ꯃꯅꯨꯡꯗꯩꯗꯣ ꯊꯔꯣꯏ ꯇꯧꯈꯠꯂꯤꯗꯣ ꯊꯔꯣꯏ ꯌꯥꯎꯔꯝꯗ꯭ꯔꯦꯅꯦ ꯊꯔꯣꯏꯁꯦ ꯃꯅꯝ ꯅꯝꯒꯅꯤ ꯊꯔꯣꯏ ꯂꯣꯛꯇꯥꯛꯇ ꯇꯥꯎꯈꯠꯂꯗꯤ ꯄꯥꯏꯒꯅꯨ Cái mà này vợ. Nên chân là cái Emily có được chăng được. ꯃꯅꯝꯗꯤ ꯅꯝꯗꯦꯗ ꯑꯩꯗꯣ ꯃꯀꯨꯗ ꯄꯥꯏꯕꯅꯤꯅ ꯍꯦꯛꯑꯣ ꯂꯩ ꯑꯍꯨꯝꯗ ꯂꯨꯄꯥ ꯆꯥꯝꯃꯅꯤ ꯅꯣꯏ ꯀꯌꯥ ꯍꯦꯛꯈ꯭ꯔꯦ ꯍꯩ ꯂꯩꯗꯣ ꯃꯣꯏ ꯑꯁ ꯂꯨꯄꯥ ꯂꯩꯁꯦ ꯂꯨꯄꯥ 1,000 ꯑꯃ ꯇꯥꯈ꯭ꯔꯦ ꯃꯣꯏꯁꯦ ꯍꯦꯛꯄ ꯌꯥꯏꯔ ꯄꯪꯍꯦꯛ ꯍꯦꯛꯄꯗꯣ ꯈꯪꯖꯧꯍꯦ ꯂꯩ ꯑꯍꯨꯝꯗ ꯂꯨꯄꯥ 100 ꯍꯥꯏ ꯅꯣꯏ ꯀꯌꯥꯔꯥ ꯐ꯭ꯔꯤꯒꯤ ꯄꯣꯠ ꯌꯥꯝ ꯄꯥꯝꯕꯗꯣ ꯅꯣꯏ ꯈꯪꯖꯧꯍꯦ ꯍꯟꯕꯁꯨ ꯌꯥꯔꯣꯏ ꯍꯦ ꯂꯩꯗꯣ ꯃꯌꯥꯝ ꯐꯥꯒꯤ ꯇꯧꯕꯅꯦ ꯃꯣꯏꯗ ꯑꯁꯤ ꯉꯥꯃꯨꯒꯨꯝꯕ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯃꯤꯅ ꯊꯝꯅꯥꯗꯣ ꯑꯗꯨꯃꯥꯏꯅ ꯌꯣꯝꯕ ꯅꯠꯇꯦ ꯒꯙꯥ ꯃꯩ ꯊꯝꯅꯥ ꯈꯨꯌꯣꯝꯗꯣ ꯌꯦꯡꯉꯣ Lúc là bố đang. ꯑꯃꯗꯤ ꯀꯩꯅꯣ ꯑꯁ ꯅꯨꯡꯉꯥꯏꯃꯜꯂꯦ ꯉꯁꯤꯁꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯂꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯨ ꯌꯥꯔꯅꯤꯗ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯀꯩꯅꯣ ꯑꯩꯈꯣꯏ ꯗ꯭ꯔꯤꯐꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯁꯦ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯑꯩꯈꯣꯏꯁꯦ ꯊꯝꯕꯥꯜ ꯍꯦꯛꯄꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯈ꯭ꯔꯦ ꯊꯝꯕꯥꯜꯁꯦ ꯃꯈꯜ ꯑꯅꯤ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯁꯤꯗ ꯑꯃꯅ ꯑꯁꯤ ꯀꯂꯔꯁꯦ ꯚꯥꯏꯌꯣꯂꯦꯠ ꯍꯥꯏꯒꯗꯕ꯭ꯔꯥ ꯀꯩꯔꯥ ꯑꯁꯤꯒ ꯑꯃꯅ ꯄꯤꯡꯒ ꯋꯥꯏꯠ ꯆꯪꯕ ꯑꯃ ꯑꯗꯨꯗꯣ ꯊꯔꯣ ꯁꯤꯅ ꯊꯔꯣꯅꯦ ꯑꯃꯁꯤꯅ ꯊꯝꯕꯥꯜꯅꯦ ꯑꯣ ꯊꯔꯣꯗꯣ ꯁꯤꯔꯥ ꯃꯤꯅ ꯊꯔꯣ ꯊꯝꯕꯥꯜ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯇꯣ ꯁꯤꯅ ꯊꯔꯣꯅꯦ ꯑꯃꯁꯤꯅ ꯊꯝꯕꯥꯜ ꯆꯥꯕ ꯌꯥꯕꯗꯨꯅꯣ ꯀꯔꯝꯕꯅꯣ ꯊꯔꯣꯒꯤ ꯃꯥꯏ ꯁ꯭ꯇꯦꯝꯁꯤꯅꯤꯀꯣ ꯃꯌꯥꯝ ꯑꯁꯤꯁꯤꯅꯦ ꯆꯥꯕ ꯌꯥꯕꯗꯣ ꯍꯦ ꯑꯩ ꯆꯥꯒꯦ ꯌꯦꯡꯉꯨꯀꯣ ꯃꯌꯥꯝ ꯑꯁꯤꯁꯤꯅꯦ ꯆꯥꯕ ꯑꯃ ꯅꯝꯕꯤꯌꯨꯅꯦ ꯍꯦ ꯄꯥꯏꯕꯤꯌꯨ ꯁꯤꯁꯦ ꯇꯣ ꯏꯅꯦꯁꯦ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧꯕꯅꯦ ꯇꯣ ꯁꯨꯃꯥꯏꯅ ꯁꯦꯒꯥꯏꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯏꯅꯦꯁꯤ ꯂꯥꯛꯑꯣ ꯏꯅꯦꯁꯦ ꯊꯤꯕꯤꯌꯣ ꯏꯆꯦꯒꯤ ꯃꯤꯡꯗꯣ ꯀꯔꯤꯕ ꯏꯆꯦ ꯕꯦꯝ ꯍꯥꯏꯌꯣ ꯈꯪꯒꯅꯤ ꯃꯥꯒ ꯆꯠꯃꯤꯟꯅꯑꯣ ꯅꯣꯏ ꯂꯨꯄꯥ 1,000 ꯄꯨꯊꯣꯛꯑꯁꯨ ꯄꯥꯝꯃꯨꯔꯣꯏ ꯑꯩꯗꯤ ꯄꯥꯝꯃꯨꯏ ꯅꯨꯡꯉꯥꯏꯃꯜꯂꯦ ꯍꯥꯎꯋꯦ Nó đang pin nè. ꯇꯣ ꯏꯆꯦ ꯕꯦꯝꯗꯣ ꯁꯤ ꯂꯩꯔꯦ ꯇꯣ ꯑꯃꯨꯛꯀ ꯎꯠꯀꯦ ꯃꯥꯁꯦ ꯆꯒꯨꯝꯕ ꯀꯥꯟꯗ ꯃꯆꯤꯟ ꯄꯥꯏ ꯌꯥꯏ ꯃꯆꯤꯟ ꯌꯥꯝ ꯐꯩ ꯑꯁꯤ ꯑꯅꯤꯁꯦ ꯌꯦꯡꯉꯣ ꯂꯩꯒ ꯄꯥꯏꯅ ꯇꯧꯔꯤꯁꯦ ꯎꯕ꯭ꯔꯥ ꯃꯇꯨꯁꯨ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯑꯩꯗꯤ ꯂꯩꯇꯦꯗ ꯃꯥꯒꯤ ꯃꯤꯒꯤ ꯄꯥꯏꯕꯤꯕꯅꯦ ꯑꯩꯗꯤ ꯃꯥꯒꯤ ꯂꯩ ꯍꯥꯏꯕꯗꯣ ꯍꯥꯏꯌꯣ ꯃꯌꯥꯝ ꯁꯤꯅꯦ ꯍꯩꯀꯛ ꯍꯥꯏꯕꯗꯣ ꯃꯥꯏ ꯆꯤꯒꯨꯅꯦ ꯑꯁꯤ ꯍꯩꯀꯛꯁꯦ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯕꯅꯦ ꯍꯥꯎꯕꯅꯦ ꯆꯥꯕ ꯃꯌꯥꯏꯗ ꯆꯤꯛꯑꯣ ꯃꯌꯥꯏꯗ ꯆꯤꯛꯀꯗꯕ꯭ꯔꯥ ꯕꯥꯏꯑꯣ ꯀꯥꯞ ꯄꯥꯏꯕꯤꯅꯦ ꯃꯌꯥꯏꯗ ꯆꯤꯛꯑꯣ ꯁꯨꯃꯥꯏꯅ ꯋꯥꯏꯠ ꯀꯂꯔ ꯂꯩꯕꯅꯦꯀꯣ ꯃꯅꯨꯡꯗ ꯑꯣꯝꯅꯦ ꯂꯣꯛꯇꯥꯛꯀꯤ ꯍꯩꯀꯛꯅꯦ ꯃꯌꯥꯝ
맛있었구만. ꯃꯌꯥꯝ ꯁꯤꯗ 또 가장 프레스네세. 그래서 일로 쌈도 그냥 먹고 쌈먹이 글라스 한번더 나한테 그냥 그랬더니 양카이 해브라. 글라스 양카이 같다는 또. 하지만 호이나 이행보다도 호이네 또. ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯉꯥꯏꯕ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯐꯣꯇꯣ ꯀꯥꯞꯈ꯭ꯔꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯊꯥꯔꯛꯑꯣ ꯀꯔꯝꯕ ꯐꯖꯕ꯭ꯔꯥ ꯌꯦꯡꯅꯁꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯅꯦ ꯍꯧꯖꯤꯛ ꯎꯔꯤꯁꯤꯅ. 뭐 문너리 깐나 포토 타로 하라 nga이ba ngamnadaba koine base tawishong 아씨야 배로. 자마. pasimi lakpa ngainari moina complain tawe moina mangraga hojina ai do kai chapra hera complain tawe lakpadagi ude ꯑꯩꯈꯣꯏꯗꯤ ꯑꯥꯗ ꯅꯣꯏ ꯉꯥꯏꯔꯒ khoida ada somda bot tong japne lakpa ꯉꯁꯤꯗꯤ de ꯄꯨꯔꯥ ꯐꯖꯅ ꯄꯥꯈꯪ ꯇꯧꯋꯦ ꯈꯟꯅ kana pakhangna pirakpra chango 손에서 이 홍이지 mi hojiksu mi ani hong wali ngairi khoi bodyguard hoise wang sorobong atani asumna khoi loktak tagi tholokre loktak tholopagi mami oina laimam painari mogen dinang dikaira still later. Naiko phasna urlo. te mogen digi leire Special give me. special gift ne hai to ni masam sa gi special gift noi punai noi gi dikaira noi pakhang da pininga akhoi lam helaba inau nupi myam se o myam moi theng bagi setchu phangdre laiyama mangon tawra noi kanana pilakpura noi laise ha kun hek japni ngo noi maina pangtok togunu ne naya moi leiri kanda kanana pibra akhoi set paure nungai bra ngai 사디 양 사이고 또래 다시 손금 먹안 되는 거이고 인기고 진짜 뭔가 말라 조이 사나드네 코인 락 버세 오직세 아이 망나 잘리시나 상보닝네 사이트기시나 픽미 상보닝 함로 올라 고사오 누가이 브로 농아해 만닝도 수얌래 left the pukri le right the pukri le buddha su le mayam hoje khoje yaisna de le isai je mut pangar ga video lo job ne yaisna ye joisna hai ba hoje photo session kan tawri hojikse aise dum japhoga pullaga chakke hamne do si asi hoi sina pharaga moiga chathe haraga taw lere moi yaujage haraga khong paira khoiram raga he moina khong paira khoiram raga ai ya hollo haraga 패시도 kaida 실롱만 silong man han seya What's like man la kam lo photo ka pai di ai upai lete ipi bang so bo ni kun no je thau bro ndra leng bro adon dun lepo somna layo 나도 ai nang tak ko sam 사판서 지문을 쓰나 se ngam yam do me amyo 바로 보시는다 oni 보통 같은 게 해도 가면서 카피요 이게 무슨 no je video do yaw da ban te ne ko bu se photo kap ni ai ko un nei se 저 lui he 왜 그래 낚시 야보니까 moi kang bu se je photo kap loi khre hoje mo hoje mo som da kap photo me am je masing king halak ke karana photo kap karana asina kap pa asina kap ra phom yam phajai ko nungai ko hojikti matam atopa mo yengu se oh
งาพานี่ไงมาเลยสิเตาดิเซ่สิกิเทคนิคสิงาพานี่ไงเทคนิคนี่กูสละโอ้แม่มาพัมสิกิมาตันเดนุ่งไงบ้างนุ่งไงตับละปอมันนี่ตั้งไฮบิราโม 얌 농아예. ใกล้ขึ้นว่าทางบนเนี่ยว่าให้มันนี่ตั้ง 맘브라 어머 มัมเม 맘에 ส้มนี่ครับส้มส้มตะไลมีอันสินะคราอารีบกังกูนุ่งไงบ้างส้มตะลุบดอฮะ Nungai haisra nungai te haisra kan. 야! 소진나 거의 이나오 해가 마이세 못 내라 간나 대 토래 빅미나 그이 토고 마이나 들어 Ai chu mai tai thok pa. 낭나 그래 고모떼요 Ma. 아이세 대 토게 낭나 그이 토고 고목 대 토고 아이 좀 마이 대 토게 아 아이 디야 못 람드레다 동바 햄니는 가리ไม่เป็นเสียงเลยใช่เหรอแม่ผมจีน่าคุยเจเชี่ยวคนคุยวอเตอร์พาร์คตั้งหลักเลยว้าว bro 좋아해 고인이 라모 좀 우리 가사에 좀 들어야 라 그래 하 프로그램 사이드 막 어쩌는데 와 bro Wari. 아마 시게 더래 가이 똥보다 나사이 루저로 하람보다 시다 강가 올라오려면 시다 kana happen 루저 가다 bro 시다 라게 루저 된다 아이 누피 망크레 하펜술 방드레 가이 작로 마디 강내네 지어 방드레네 마는 넌 빠이 가봐 하ppen 건 봐. 하펜 빠이만 해도 지어 방드네 Ani prutiyo. 아시나 이행 뭐 강구네. 오디언스 실레이 부시나. 헤, 하고로 미 꾸마가다 그래. 예스. 예스. 나 홍도 나가더라. 나 홍 나가더라. 에이, 이식 망할래! 이식 망할래, 너희도! That's audience में हमसे है, videographer में हमसे है. 방가봐. 오케이. 누가 또 지나 누가 왜 내가 아 땡 나오더라 아 Asaji pokre. Hege niude.
아마디 까라로. 비디 하? 나와이 신나 누가 왜 레고? 이거는 왜 아싸 다 아마디. 좋아 비넷. 아마디 라로에. 그래 아시 엑스트라 레이트래 Xin năng sai 거기 bus driver hoi dune. Mosu loser ge har la khare. 한당 올림픽도 야오다 봐. 아 거기 개노아 더네. 스위밍기도 야오다 올림픽도 야오다 와 같네 실내비서. 야래 야다 और अभी तो रुको क्लाइमैक्स अभी बाकी है। 리자노 이루브레 그 동네 까악세 Okay, 1, 2, 3. 스모 버트마 셴데 룩데 브렘 담나 마바 아마제 아쿠마 Lubro dam singa temono lubi ungkiro dodena ini muy pandri ne 너도 그럼 뭐만 가는 게 솜들 레디 맘스나 nga이부 맘네 바 그럼 간데 로라 쩌치게 바 가구데 하우 브로 अमन में मनु को चावल लो रे करी सानो सारा ज्ञान दा रे project ꯆꯥꯛ ꯆꯥꯒꯗꯧꯔꯦ ꯆꯥꯛꯁꯦ ꯑꯁꯤꯅ ꯁꯔꯦꯡ ꯊꯣꯡꯕ ꯉꯥ ꯇꯣꯏꯅꯀꯣ ꯑꯗꯨꯒ ꯑꯁꯤꯅ ꯔꯧ ꯇꯥꯎꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯤ ꯃꯌꯥꯝ ꯌꯦꯁꯟ ꯍꯥꯎꯕ꯭ꯔꯣ ꯁ꯭ꯀꯦꯂꯤ ꯋꯤꯅꯔ ꯍꯥꯎꯕ꯭ꯔꯣ ꯒ꯭ꯂꯦꯟ ꯍꯥꯎꯕ꯭ꯔꯣ यम हावे ꯑꯗꯣ ꯅꯣꯏ ꯃꯤꯁꯦ ꯂꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯂꯥꯁꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯦ ꯑꯩꯁꯨ ꯑꯁꯤꯁꯦ ꯑꯇꯣꯏꯕ ꯊꯣꯡꯕꯥꯅ ꯃꯦꯠꯂ ꯆꯥꯒꯦ ꯉꯁꯥꯏꯒꯤ ꯋꯥꯕ ꯅꯨꯡꯁꯥ ꯁꯥꯕ ꯆꯠꯄ ꯈꯣꯠꯄ ꯃꯌꯥꯝꯗꯨꯒꯀꯣ ꯑꯁ ꯃꯩꯅꯦ ꯑꯁꯨꯃꯥꯏꯅ ꯆꯥꯗꯕ ꯌꯥꯝ ꯀꯨꯏꯈ꯭ꯔꯦ ꯑꯩꯈꯣꯏ
우티 통무도 그린네. 진짜 그린 우티기. 너무 好啊，很这高兴。那谢谢你教我呢，我把你们站来着。 bằng tàu vậy ha coi như thế 뭐 봐도 니 지금 뭐 왜 나게 뭐 하겠네. bằng tàu vậy 들어 मैम असुमना ngasi기 vlog ti loselage mathanggi vlog to nungai bom porake natro no wa ga do ngasi class bye bye hainin drama le bye bye amude bye bye war zwana bye bye hasin amu manangi do bye bye le chabi ma'am bye 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 ma'am